नाट के सनबे मदे हराव तयंबग लोइना मणिपुर की ख्वाइद के साउब कुमहै अमोरिबा हियांगै की निनी पानबा निंगोल चाकोबगी कुमहै ngasi पाक सना पांगथोंनख्रे निंगोल चाकोपना लंदम मसिदा खुंदामिनरिबा पुरुप खुदिंगी कुमहै ओइरे कुमहै असना सिंगथमनि के मरक्ता अमत ओइबगी लिपुन पुरुप ngangmani hai na maidingu laise masana चावपना फोंदोख्रे निंगोल चाकोप थिन बसत पगे लंबीदा सेंट्रो कार अमगा महिंद्र जीप अमगा मैत्रम मया द थेंजिनबदा मियोय अमा लैकिद्रे अदुगा मियोय कया मना सोपन नंख्रे अमसोंग जेनिम्स तगी सेंथरपा महिंग मताई सेन बफत्तबे सिंगना कोंग तुरेल बु मचिल हलिबा सिदा लैंगांगना अथुबदा मियेंग संगपिउ हाइना तुरेल असगी मनाग हेत तारिबा सिंगा पुंगनी सिंगसिलंगबे मैं मुख्रमजरी दोमनी एमरी बस इम्पैक्ट न्यूज़ नी आई के थौसम न हौजे पुंजा से फाउगी मरब पाउसिंग मियाम दा पिजरी मणिपुर की ख्वाइद के साव कुमहै अम ओरिबा हियांगै की निनी पानबा निंगोल चाकोबा ngasi मणिपुर की युमथों खुदिंग दा हराव तयामगा लोइना पाकसना पांगथोंनख्रे सही अमगी मनुंगदा अमुक्तंग लाकपा कुमहै असिबु सरुग यानबा युमनाक सागै ओनख्रबी मसे मसल सिंगना अयुक अंगनमति हौना लैजब फिरोल सेट सादुना मामा मपा अमदी मबुंग मपा ओइब सिंगिदमक अंगम साना थंगनबा पोलम सिंग पुरक्तुना मपाम लमदम खोंगदानरखे मामा मपा अमदी मबुंग मपा सिंगसु मसा मसु मसे मसल सिंगबु थोंगालदा खुनिंग कांखतुना तरामना ओगनखे तुंगदा मथेलुकोय कया लांगजदुना सामिन थगमिनबा अमदी अंगम खुतोल पोट पिनदरा नुंसी पुकमेन पाउमेनबना कुमहै असगी मपुंगी मपुंग ओइबा सक्तम ओइखे अमरोमदा मणिपुर कक्त नतना मालेंगी मफम कयादा खुंदादुना लैख्रबा मैतै फुरुप की मियोय सिंगसु निंगोल चाकोबगी कुमहै पांगथोंनखे हौजिकी मतमदा चाकौबसिदी हानगे कोई इपा इपुसिंगना चनरमबदुगदी यामना अहोंगबा लैरे हाइतारे दक्षिणागी लमजेनसिदा मबुंग मोपा लाइरबसिंगदी मचन मचेसिंगदु चाकौनबा होनबदा लौसिंग योनबा हिंगोन समन योनबै फिवमदा लाए मसिदे हेना नुंगाइबा लैते नुपी ओइबेगी विबारसो हराराव तौबा निंगो खोजो हराराव तौरगा हाव हाव तबा चाक चराम चामिनबसे खोई नुंगांग खोइगी नुंगाइबदु सिनि नुपीजिंजिना युमनाक सागै होंगबा मतुंगददी अखोइजे उन्नगे हाइबा मतमदा मागी मागी थबक थौगाइजिना चिनमन मरम ओइरगा अखोइजे उन्नगे हाइबा मतमदा हेक्ता उन्नबसे फंगदेबा अदो ngasiदी रापदा मयाम लैबा मयामजे ngasiगी नुमिस्रे लोइ पुल्लगा अखोइ मयामजे हावबा हाक्तबा चाकलेन अमा मयामजे चामिनदुना नोंग नोंगना मयामजे ngasiदी अखोइजे चामिनरबा मतुंगदा ngasiदी हल्लजी अदगी इबुंग इपा मयामजिना हाना हाइबदी उन्नदबगी नुंगाइनदबा मयाम लेरमगसु ngasiगी नुमिस्ददी साउनबा लेरगसु अमगा अमगा हेना नुंसिननबगी मरि चेसनबा मसाक अमजोइबा कुइना उनरोदबा इबुंग इपा दि चनसे इमा इबेन मयाम पुन्ना थेंनबा हराउ हाना फोंथोक्सरी अदुगा मणिपुरदा खोइ निंगोन ओबिसिंगना पुला पुला कांदा नुक्सी चानबा मरि हेना चेसनबो ओहले अमरोमदा इंडिजिनस माइनॉरिटी सोशियो कल्चरल ऑर्गेनाइजेशन मणिपुर यूनाइटेड पीपल्स फ्रंट यूपीएफ ना निंगोल चाकोबगी कुमहै पांगथोकी मणिपुर के मतंगारबा कोनुंग ओइबा सना कोनुंगदा मैदिंगु लैसेंबा सना जावबा यावना पांगथोकी कुमहै असिदा लमदम असिगी सिंग अमसुंग तमगी मफम कयाति लाखिबा निंगोल कयाना सरुक याखी सरुक याबा लाखिबा निंगोल सिंगना माना मसिंग हैरा अमदी अतुम अहाव कया पुरंगनखी लोइना सिंग अमसुंग तमगी निंगोल सिंगा उनदना पुकमेन पाउमेनरबा मतुंगदा मथेल कोइ कया सामिनबदा नतना अंगम खुतोल पोचिंग पिदना याइफम मंगोल पिनखे थनमसिदा वांगांगलदना मैदिंगु लेसेम सना जावबन हाइखिबदा सही लिसांगसिना सथदुना लाक्लबा निंगोल चाकोबगी कुमहै असे ngasiदी मैतै फुरुप खक्तगी ओइद्रे लमदमसिदा कुंदा लैता मिनरिबा फुरुप खुदिंगी कुमहै ओइरे
Masimak laiminariba puruk khudingmak amata oire habigi khudamni kumai asina sing amadi tamgi marakta lairamba thajanataba khaibung tanabagi wakal thadokuna amata oibigi lipun purakpa ngamngani imung amata ningol oibi singna mabung maupa singbu hena nungsinanaba amadi punsinanaba honabagom sing amasung tamgi ningol oibi singna sulamdam asigi nupa oiriba singbu punsinadana nungsinana lainaba honabada mating pangbiu asingba nungsinabagi lambi asi paring naina satharglabadi puruk maselgi yengthina ba kodimak mangdona apunba Manipur ama sagatpa ngamgani maikai khodingdagi Manipur gi ngamkhai thugaina ba honre ba si thengnaba ngamgani haiki sing tamgeba ningol chakop gi tholma sina lakpasida lamdam sida leiba kalum punamaki ningol singna nungsigraba ireipak Manipur sigi nungsi chana na himinaba amaga misunderstanding leitaba sigumba yamna nungaiba afaba leiba ama oirangna bahonabada ningol singna sauba thauda ama lobiraga leibak se amuk tangdu leitaba aduga lainariba misunderstanding mayam cha loina bhab tahanba mabung mapa oibasina bhab tadaba matamda madu ningol sino warakpa smain taloga ikoi apunba Manipur ama punna himinaba punna chaukhai minaba punna nungaina leiminaba adugumba leiba ama masigi ningol chakau basina maram oire haraga koi ningol singna mado koi biba sing famda koi bor ga loinana thaujar ga loinana madu pina biba oisinu haibase aigi pake de sima apil tawjani ningol chakau bagi thorom yawba lakhiba sing amasung tampaki lusingbi ningol singna phongdong rakhibada komai asi tampak khaktana tana atopa mafam na pangthokpagi tampak khakta pangthokpagi mahutta singi mafam kaya da suhena pak sauna pangthok labadi sing amadi tampaki mari setsin na bangam nagari haina phongdok narakhi chakuba haibasi tribal singi marakta kaya leite tribal gi ningon singdi mayum pan khare gadi chahi manga tara mapam da lakta bakasu yauri angang sa ani sura kanda macha sing si pura mapam da lakpa ado mapam gi mapung mapwa mamam pa singna ok hatuna angang sing da bor pipira ka masu singta aduga ningon macanu pi da sumoina bor piraga aduri amu an ki base sahi kaya no mukan mapam lakta ba tum yauri sini kwai de nungai ta ba koi jingi community singi chatna pi se si mete gi ni sina tribal gi ni haibale tana yenga ka phajaba example to doksin ga tabani lamdam sida tongan ba singchep thajalak ba colonize toksalak ba mayam ase nupi aikoi ningol oibi aikoi mayamna masida ibung ipada madi Manipur gi chingtamda singchep thaba tawbirakanu aduga masi tawba yaroi haina aikoina khut thangalaga yamna hauna madi yamna puning sechanna lawba masangi chahi amada muktang kauba chakauba asida ngasidi ining thaugi konung asimaktada singmi tami khudingmak punna chakaubidana aikhoibo amatoina punchen biriba leibak asigi matik magul leiba chahong hongba leibak am oiragani haibagi thajaba do ningolobi aikhoi khudingmaktada phaujaba ngasi chingmi tami anisigi maraksida khaibung tariba si sana konung sida chakaubi program siliba asina ngasi chingmi tami maraksida nungsina da baleiram mayam adu ngasidi nungsi na base hena amka chechina pura I haibase ngasi gi ningol chakok basina tai Manipur gi puari gi saruk amoina saili sangsina sathadru lakliba ningol chakok bugi thorom ngasi su Manipur gi mafam kaya da yumthong kaya da pangthok tuna lakli mabung mapa oiba masung mase masal oiba singi nungsi mari chetsin nanba ajumlaba komai asi UPF amasung iskom na sinduna Manipur gi sana konungda ngasi su pangthokli hairiba kumhai asina babu pau amasung mase masal sing abesingi marakta chesel damba yade habagi wakhalonda pangthokliba asigum Manipur legak na su hariba kumai asi ching amasung tampaki mafam khudingda pangthoktuna apunbagi ngakphai sagatnaba chingnarelbu khuding thengnanabagi festival ama othoknabagi tangai phadaba leiri cameraman sapam Henry ga loinara pogdom jariba RC mangangsa Impact News Sanakonung Imphal Manipur Baptist Convention MBC na sinuna sa hikuding ilepta na satarpa hiyangga yini panba dingol sakaw patharong ngasi taratarelak so patharom paring pangthok na kre singmenong dalay pa MBC campus sa pangthok ki patharom adu ki athoy ba bitung lenoy ki ba fees I Minister Losi di Kona lamna masita kundari ba mitay furuki kumay asui isam samba kumay ama kum kallubani masigi ona tayna bada kumay asui yam na maroy ba kumay amani hayna ngasi di logda bangamde
Mitei singi kumai oizara basunga si dilam dam asida punna kundami nare ba purup kayana kumai asibu paktak nana harau tayana pangthok nare masin manau singi barakta nungsi sanana laihan bada sauna mating oiriba kumai asibu MBC na sahi khudingi leptana palan thorom pangthorok pada nungai ba phawi mau purup ki su ningol sakoba kumai ga manaba kumai lei adumoinama ngasigi mirol na palan pangthok taba madi yokat pa wat pana mami samlakle tangai phadra ningol sakoba manaba mau purup ki kumai asisu yokat pa sungani haiki vimai witness have team da pangthok ki patharamatu da lamdam asida punna kundari ba purup singi ningol kaya na saru yake tarom paring asigi manung sana saru yake ba ningol sing yauna saklen saminaki amadi MBC ki maikai di ningol sing da asamba kudol potpi dan harau tayam na kumai asigi padan tarom pangthok Masigi ningol chakoba gisi mission ama oina MBC na take up to basi masishu ai yamna nangai, and then I want to give my appreciation to MBC. Manipur si yam phajaba state ne ishor na chu yam nungsi bane akhoi bo ishor na akhoi bo blessing pi basi yam na leibne akhoi na khande bane akhoi gi lam shu akhoi gi area shu yam phajaba piba climate shu yam phajaba piba mi shu yam phajaba piba ishor si akhoi bo yam nungsi adu da culture shu mashi gumba culture shu yam phajaba culture pibane adu da akhoi na culture si akhoi preserve to bangam deba akhoi na khara neglect to basu le but now akhoi di mi mayam na hojidi mashi gumba culture si yam phai hai na hoji akhoi na take up to bane tarusuba ningol khudol ki thoram ngasi relief center for the welfare of different able person Manipur state legal services authority ani na khusam nadra pangthokre differently able persons singidabak one day conference on the empowerment of persons with disabilities haiba thoram asi ngasi singya mai singa batak laiba how ground da ningol sako ba thorum ga mari lainana center asna lisini tara humdoi ki hauna leptana Manipur ki tongan fam sing de pangthokna lagli ngasi ki thoram da life home kuno gi zila parishad member L Olendro sapam nekai GP ki pradhan AB Sorjit Thawal district social welfare officer A Kamesor amadi human rights law network Manipur ki assistant director TS Prel Matagaloina Manipur ki tongan ba mafam kaya ki masak naraba mi kaya na saru yaki अखोई द ईश्वर न पीबी रिबा खुदोल फजखरबा लेदेंग पुनमक से अखोई न नोंग तसु अखोई न हन्ना येमुदे कनागुंबना अखली अहाक्ति मिमानदरे अहाक्ति मीगन मिरक दिन बयारोय आइगी इचा से मिमानदना पो ए हाइना है खंदबसु लते अदुबो हाइरिबा पुनमक से अखोई न इचासु अदगी आंगांग सिंगसिबु पोपीबा इमा इपानसु parents in the Sukhanbi Gadabase, Tungan ba, Makogi Tungan Beshona Piba Magun Sinsibu, Aquina Senkat Pibagi, died to Sibu, Pazana Lori Bami Dubuni, Aquina Pupagi Mahiyan ba, Haina Quina Dona Dorise, Punamakna Aquina skill upgradation, Hairakanta, Piri Baskil Sinsibu, Aquina Ukena, Tungan ba reinforcement Pisan Biraga, Makoibu, my partner Hing Nabagi, Aquina Tanjalo Minasi. Sako pagi kumai ase Indo Myanmar ngam kai paring talaiba more town da suyum thong khuding pangthon ke town aduki tali road talaiba laisang them inausa mitai ko ba misaka magiyum da pangthokiba ningol sako bada Myanmar da yum thong ohum su sako ke Myanmar da yum thong ohum adu ki punami oi tarama thoina saruk ya ke Myanmar gi ningol singa du sako balor ba matung kodol tam ke mitai gi mabung mopa oi ba singi nungsi nam gi mari uliba ningol sako bagi thoram adu da Myanmar da laiba ningol sing basaru yahan bi bagi damak Myanmar gini ngol sing na nungai ba phongtok ke Myanmar is sing adu posako kiba laisang them inau sa mitai na Myanmar gini ngol sing busu mitai ekhoi ge seng la bani ngol sako basida kau bana India ma so Myanmar lai ba kan gi marakta da natana miam gi marakta hena nungsi sana ba por pungam gani haina phongtok ke ada lakpi baigi barmagi friend circle sing si pokpadagi siwadagi kaiguma thoramama da etum baton chana bahai tare sina ikhoi ga moigo gi marakta chena ba mari amasu sagarpata mating oigani khanjara akanda
हिंदोरतना लेकाई की मनोपांग खरा से तुम पाव पिजरगा अंदा आइना चाकोबा से लेते लेते खरा अगम खरा मचाम तुम से तौजगे खंजरगा मैम से कौजबनी कुमजी चाहिए नहीं वो चातबसु हरावरे अखोई बर्माता लेबो कौबीबु हराव जायबनी अखोई युमदसु इनावचा युमदा चामिन खोमिनबन अखोई बर्मा निंगो मैम सु लापनी ngasi yuk nauria pakhang na pakendri manung sana leba maitram mayada santrokar amaga mahindra zip gari amaga thengai na bada mioi ama laikidre aduga mioi kaya mana sopan nangkre thangjin nakiba santrokar atu ki number na MN01Z3312 ni aduga mahindra zip atu ki number na MN06L9132 ni thodogotu da laikidra ba adu ki maming nomai them keke tombi sahi kunthra manga popa laikidra ba petobi kawi coming maya lekai degini mahindra zip ki gari adu thorokpa driver ni thodok atu ki mata in fact news na phangma paw amana makhata na hairaduna ngasi uningol sako ba sanaba horokpa matamda khurai singa mamnai kai ri laisram ranjoi sahi ni fumanga hariba mioi asi mahaki loinabi sunobala amasung masana pi delsia sahi tarani thoi belsia sahi taraga loinana nambo laiton jamda ningol sako ba chinba lakpada accident adu thokibani thododana maram waraga mahindra zip thorok kiba keke tombi lekidabani aduga mahaki ko driver maisnam golapi sahi ni phum doi apopa lekidraba ibung kameng awang laikai bana sopan nangkibani santrokar aduga mahindra zip aduga thangindarba matungda mahindra zip aduga activa MN01AC 1426 amaga su thangindabadagi activa tongdana lakpa mi ani maso sopan nangki hairi thodogotu da sokla balaisram ranjoi amsum haki masanapi ahal delsia aruwa film da ras medicity da like another lady nakala marom da kai samnung kai thel maya da altu car amaga discover bike amaga thanginabadagi discover bike tongdana lakiba nupa mahaki loina pi amani masa sok hanke aduwa film ka hena lubadi oikite loina lambi da pot thaduna yonpa mana masing sana thanaba polom kaya masu altu car aduna takai duna amanga ta thohanke Wangoi Police Station ki team amana ngasi nungtil wangoi kai thela lagaw khawramba mafam sing thugai khre ngasi ki driver do Imphal West Police na hauki manamit kharani ki mamang digi district asigi manung san mafam singda lagaw khawbat chingdon lakpak sorok amoina sathaki bani ningsing bay abadi Imphal West ki oina kana go bana lagaw khawbat thegnar abadi Imphal West ki control room gi telephone number 0385 245021 da pau pi biro haina Imphal West ki additional SP law and order as hemantana lauthoki basu laikrabani matang sois da break malok sake break ki matungda Jenims lom de ki sen tharakpa mahik matai sen ba phattaba singna kongba turel bo mosil haliba sida lainga na ming sangbiu haina turel asigi nageta kundari ba sing apil toropi paw madi Manipur ma sumalengi tongan bi paw sing puduna laksake impact news bo ming taduna review ma mukana tram nong serveletin sing makata paw miam da pisri Jenims lom de sen tharakpa namthiba pumba isingna kongba turel tasin badaki turel asidagi laina layong kaya sandropa yabe akibalaire turel asigi mateng na hingliba nageta tariba miam na turel asi mosil lagli basida ming sangbi na balenga ke puning sing selakli Korea Assembly constituency manung sana lay mafam kharap haud na selakpa nalada Jenims tagi sen tharakpa mahing matai sen ba phataba ising tasin do Imphal DC ki mamang da haud na seliba turel ahan bida mung tasin dona mot pasing atu kongba turel da tasin bani hairi turel asuki nageta laiba miyangi oiba pun balup amoriba North East Youth Development Organization nidogi advisor thogdam noni babo na phongtorpada ningtham thagi sing tangsil laba matam asida kongba turel gi sing moser leba sina miyamda awaba kaya mayong dare orali film asida Manipur Pollution Control Board na so ahen mabing sangbiu haina su phongdoraki mahi mayam kanusina akoi gi modern college ga adegi kanuga dari ga taina bagi drain sida laga DC gi awang thangba nakan water supply gi na makha thangba gi drain turen hanbi haibi sidai da selaga akoi kongba turen da tasalaktuna kongba turen gi torban da laiba praja jing achuki mati wana re ningdam da gi ising phangnadraba ising tangaba matam sida masi Jenims ki authority na bu oirabasu Manipur government gi side gi oirabasu khara yengjenbi ba darka oire Manipur ki pollution control board asi kada ida kari tauri gi akoi kyan tatre haibadi pollution control board ke mana certify piri ba ma tauri ba mayam sibu karmai tauri no phataba gai turen da loi thada ba gi certify piri bra kari no ko ju kyan tate masin dang pollution control board na yengjenbi Indian Oil Corporation ki petroleum outlet amoi ba MS Kalyani filling station ngasi hangdok kaloi da miam da thau phangan ba hokre ayos limited Imphal
ऑफिस की डिप्टी जनरल मैनेजर एसआई सिंह ngasi kasam thong ilang mom nai kaida outlet asu hangtok khimani thoromati kumari lainena deputy general manager SI Singh na corporation asigi makhada ngasi hangdolipa outlet asi tharaga punna outlet humudra taret mapung phana salai duna miam da petroleum gi pothok sing sang naina phangan bangam le IOC gi maikai gi outlet sing asida phangli ba pothok sing gi quality madi quantity da yena ba laitabana akan laitana ba kan maming sangli dealer sing nasu miam gi apamba yongna service topi haina phangna phongdoki ngasi si akhoi gi jam nungai ba numit amani ningol chako ni misu oiba aduga inglang laikai gi akhoi gi retail outlet Indian oil gi mayam da seba akhoi gi quality quantity bapung phana pirana ba ngasi hodok pa numit si akhoi na jam nungai jai hari ba aro si tharaga Indian oil gi aro masing si 77 oire aduna akhoi gi public da matam chana akhoi gi thau piba thau walhan da ba akhoi na angam ba mateng akhoi na pangjagani ngasi hangderi se akhoi ningon chakau ba mari leina customer sing ji marang kaina phangna ba na akhoi wakhanda khanjaraga kana to ne do customer sing ju marang kaina lakpi dina hajai thau han ba kana lakna jari ade ishorna chanbi dina tungda su lakadori ba lemahori ba saruk sida su akhoi mapung phana sumaina sum lakpo oisin wena ishorgi mafam da hoi thoni jari Tanthana Sindana Hokiba November Anida MSFDS the Kapkani Hana Toraba Venom movie edu technical problem later Yatok Lurba Matunda Lalaba November Tarahum Leba Popo Vita MSFDS Auditorium that Soy Ulakani Hana Tantagi Makedi Fondorli. Singsit Youth Organization General Headquarter Diamond Jubilee Celebration Garang Social District Sana Leba Bonglen 5 village sa Satrak Padu Ngasilo Sinkre Tharamasi the Social Welfare the Conference Minister Namsaku Ki Namadi MPCC President Yan Hawkip Sarukyaki Diamond Jubilee Celebration Asigi Nungbigi Maikum Minister Namsaku Ki and Hangdoki Tungda Natko Isai Yamadi Zagoi Thoram Sing Supangtoki Northeastern Region Community Resource Management Project NERCOM Sandel Ahanba Expo Com Sales 2018 Ngasidagi Sandel District Laiba Maha Union Government Higher Secondary School Hangtokre Expo du Northeastern Council and Sigi Secretary Ram Muivana Hudoki Nominini Sumna Sataraki Expo da NERCOM Sandel gi Makhad Laiba Natural Resource Management Group Contractor Nestol Hangduna Makoina Putopa in Sangnapi Mediatai Polom Sing Utki Present scenario of Hindustani classical music in Manipur haiba hiram dan nomi oiba khanane na infam amata asigi tarabathoi da pangtholagani hairi All Manipur Music Association sindana namit asigi nungtilpung amataba matamda Palace Compound laiba Sri Balmukunda Dev Music College da pangthokadaba infam asida isai nongmai tauriba madi pamjaba Hindustani classical music da sangeet bisarat loiraba singna laktuna saruk yabina ba association sina thadorpa serolamana khanghalakli Hojek sanabagi pauda 2020 Tokyo Olympic Games ta nupi football masanagi oiba ahanma qualifying match ta India di Nepal ani draw sakre ngarang Myanmar gi Yangon City dalaiba football stadium sanaki ba football match satu gi nipan suba minute India gi center back and the Sweetie Devi asok panang kibadagi mayok dalaiba team Nepal na kodong saba lautuna match asik tara suba minute Nepal gi captain Niru Thapa panjan amat chandra match asik manggil thaduna Satkraba matungda match asik yangkai mga suba minute substitute Sanaroi oina sanlakibi and Ratan Bala Devi match asigi humputare suba minute panjal ama chandra match asigi mayok nariba team animag match asigi apiba matamda panjal amamam sanadar match asigi draw oike India ki team asida goalkeeper oina I Panthoi Sanu Aditi Sauhan amadi L M Linthoi Ngambi Devi defender da L Asalata Devi and the Sweetie Devi Manisha Panna Zabamani Turu Dalima Sibir amasung Fiari Zaza atuga midfielder oina Ranjana Sanu Margaret Devi Sangita Vaspori Sanju Yadav amadi Indumukhi galoinana forward sadaro oina Waikamala Devi and Ratan Bala Devi and Z Bala Devi Dangmai Great Anju Tamang amasung Sandhya Ranganathan Saruyari
अहम क्वालिफाइंग मैच असिदा इंडिया नेपाल बांग्लादेश अमदी युम्बु म्यांमार ना ग्रुप सी दा तामिनदुना सेकंड राउंड चंगना बकन बलंबा तौनरगनी म्यांमार यांगोन सिटी दलेबा फुटबॉल स्टेडियम दा इंडिया अमदी बांग्लादेश अनिना नवेम्बर 13 दा लंबा तौनरगनी अरेबदा बुलेटिन से हलायन समन म्याम दा थमजरी नाट के सनबे हमदे हराउते अमग लोइना मणिपुर की ख्वाइदगी की साब कुमई अम ओरिबा हियांगई की नि पानबा निंगोल साखोबगी कुमई ngasi पाकसना पांगथोंगनख्रे निंगोल साखोबना लमदम से खुंदामिनरेबा फुरुक कुदिंगी कुमई ओइरे कुमई असना सिंग तमरी की मरकता अमत ओबिगी लिपुन पुरक ngamgani haina maitingu laisemba sana chawbana phongdokre निंगोल साखो पथिन बसपगी लंबिदा सेंट्रो कारबगा महिंद्र सिप अमगा मैत्रम मयादा थैजनबदा मियोय अमा लाइखिद्रे अदुगा मियोय कया अमना सोपन नंख्रे अमसों जेनिम्सतगी सेंथरकबा महिक मनाई सेनबा फत्तबसिना कोंगबा तुरेलबा मोचल हलिबसिदा लाइंगांगना अथुबदा मियें संपियो हाइना तुरेलासगी नाग यता कुंदारिबसिना पुनिंग सिंसेलकनी